Ngarang haidokhiba Council of Higher Education Manipur na lauba Higher Secondary Examination 2025 ki Science stream da second position laurakhiba Mediciana Moiranthem na Computer Engineer ama oiduna Malengwe Technology ki Revolution ama Lakliba Asida Saruk Yaningi apamba phongdorakli Harvard School changangai gi mahairoi Mediciana Moiranthem Imphal West District ki manung channa awang sekmaidagi Moiranthem madan amadi Khwairakpam Jashodagi machanupi ahanni mahakna ngarang result haidokhiba SSE exam da punna mark chambriga marfu humdoi phanglaga subject tarukta letter mark phangba ngamkhibani Sega video yengba atopa mafam gumbada thokpa events ka aduga hojiki chawkhalakpa gi da tekna kai mating pang ki ka du yenga ai ju saruk yawning ba haita grade pening badi mi phanyam di leida akoi mama papa abo ne family members hoine aduga Harvard ki oiraga so principal sir na ju phanyam guide to bi akoi school oja singna ju adum ji ki oikera council ki oikera sina maru oye sumaina tawo na sata leigano fazana takpi aduga akoi gi hostel warden singna ju yum mapan da yum da leitramina home miss ki ka tarakpadu da sumaina tawano sumaina advice phanyamna piraga yam help to bire Amaromda Mediciana nagi apokpa Moiranthem adana Harvard School gi oja staff singbu thagatpa phongdokpa galoinana machanupi na maipaklakpa sida Harvard School bu chauna credit pirakli mahakna machanupi bu MBBS tamhaningbadagi machanupi bu Mediciana haiba ming asi thonkhibani adum oinamak machanupi na pamjaba computer engineer ama oiba haiba asida pukning thogatpasu utlakli Chanupi na successful credit totally I Harvard ki moigi team represent even principal warden moi ojasi amadi even chokidar go pai school Harvard school represent credit 9 karpuragi ai tuition ji ai na ngamba office ki timing ni mutam huraga aina chelaga tuition karna thinjeki angang singji discipline lain ba koi maruje discipline sida loi sure mai hawat pachu discipline ni matam jana hawat pa matam jana chaba health sijo ya maruni haksang phadana gano lai pa sunga mai Mahatma Gandhi na gano hapiram ji extra curriculum da physical education hapiram ji maruni haksang phalaga magi consistency maintain tawraga chang naina regularly lai pa ba amutang da khangba pa na ba consistent oina chang naina magi maming je aina doctor ohin Mediciana na ganoga mari leina doctor related oina thonjeru sira magi apam si computer science am interested oina mai apam du da rum chasara sonoina moral support oina mai apam so ta holan isu nupina haidoro pada second position na yaw ni ka ha ko abu ki thamo daga tari ko bi ang jinglaw singal yam ngai ba isu je nuksi ba jom bo hen ja